Karino ina hosipu tawgadoriba mataw asibo kokdum sarene tawrise ondokna su thina ngangam khari ibi kai tawrise khangdi kamaina tawdoiba isa singsune saglame na tawrani tawrise hai mama kari tawrabagini phamduna ungduna leidubo angang singdo saglame na hairani sengphudane sengmaru amata he tahode hausipu karino ekhuna tawgadoriba moi baba ne dukan singdagi ne khara sotpa yaba khara yenguso seng sa hawai nungai khara lo soina haigena tawbani satlo angang singdo saglami hairani dukan singdo sotpa yaba makai sotle muishune paisa pi debaduga pochi singdo pining dare hoi ayamuk tangne karino tanaba khara yaba yeungkhigena kho karino ishona tamba ma leiramani da ondokna tankreda masigini pa singangna doise adubu ngangna dabadi yade tandi tankreda ondokna o ningthem tarabadi mutang thoro he wari mata tana bataba yade o lai kanano ngahakta ngaibiramo tada kunjo oide kari leirege tada kunjona aigi lairaba khangpok sangsiga lakbadi kari tana si haibanu tadagine phamnabagi phanga puthokpiro haibro igi awaba phibamase ubada laknaribra ningthem haukraba punamakto kauthoklo ngasidine nang aigine mateng pangdaba yadre he ningthem ai yamna wari ne ningthem aigi mateng amuktang pangu haigene nangi manakta laklibane ningthem nang natana aigi kanamta leitre karino ne harisibo ta kunjo aduk thina war brene haisibo karino ina ta kunjo gi mateng pangga dorisibo hekta haibiyuni angamba mateng oidi soidana pange kari mateng hekta hayo aigi imung manung dane yamna wari ni hausi ki thongnaba cheng phawbo lehode isa singduna saglame hairaga kadaidagi sengno ina pigadoriba dukan punamakte sotpa yabangai sole kanamtana piningdre adugi oire tada aigi dukan sigagi aleiba oiredi tadana pukhiba yagani ado tada aina matam amada haikibaduni yamna haigatkanu mi haibase khuba khunamni haibase kawbiganu haidana matam adudagi tadana yamna haigatana ongang sangangdagi yam tawkhido aduni tada matamnane myobabu hunganbane mina matambu hunganba yaba natti haibase kawbidaba phaiko tada hoi tadanane aigi dukandagi seng hawai imung manungi leitaw posai singdo pukhiba yani tadanane ngamba matamde hekta pithoro ai karisu kaidida tada hausikuna pubi kharo ima ai sakla amna lori ima dada sune sakla mena mapandane phamduna lehori sakla man khidana sana bagangamdre nahan makhaide baba do asapot ka mayam ama lerakpani handak sidi asapot ka mat saba phangdre kaigino ima baba se hanaga manadre ngo asapot chaninge haibda mayam ama lerakpoda hojitya mat lektre ngayaktang ngayuisa sidi napado laglani noigine asapot ne adoi sanaba posei mayam ama leira alaani mane dukanda satkhibani wasuwana ngayaktang ngayuisa sidi isa dine maramo khraponi kayani no asumna ina isa siga kayani no aina asumna isa siga themduna oidaba ngangduna thamgadori bisibo khangdene mapadubu dukandagi posega phanglaktoira phangla oidra khangdeda ima babalai ima babana saput soidana leira ani babalai ima moi baba kari no saba yaba istasna puraklaba natro masaidagi na sanu pise saglame ni ngairibani pure se cha tombigini sapoto se nangi dadano baina sami nauro adugane saglame haibado sakto thongna pijana bagi tawro mama baba sapoto piraklo eiga dadagane mapandane saurage sanaragane asapoto saurage aingondo piraklo dada do saglame na mapanda nga heraban ima aine dada ga mapanda sana rukhige
Hai, tam tam salune masa tompi nangbo tusandana toorani masigi angang asidine. Hai mama, asumnane kayani sotlaga dukandagi sakigani. Aine karino thaba ama tawdaba yadinhi. Aduni aishu moi babada hairibadu. Matam layingaidane karino thabak thiba jaba asau masa khaiba yade thabakta. ꯑꯩꯈꯣꯏꯅꯅꯦ ꯆꯥꯗ꯭ꯔꯕꯁꯨ ꯀꯔꯤꯃꯠꯇꯦ ꯏꯆꯥꯁꯤꯡꯅꯅꯦ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗ ꯑꯆꯥꯄꯣꯠꯇꯣ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯣꯏ ꯕꯕꯥ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡꯁꯤꯅ ꯆꯔꯥ ꯍꯦꯟꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅꯅꯦ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯁꯨꯅꯦ ꯀꯔꯤꯅꯣ ꯊꯕꯛ ꯊꯤꯕ ꯖꯥꯕ ꯈꯔ ꯌꯦꯡꯈꯤꯒꯦ ꯇꯥꯗ ꯋꯥꯐꯝ ꯑꯃꯇ ꯇꯥꯟꯅꯒꯦ ꯂꯥꯛꯄꯅꯤ ꯇꯥ ꯀꯨꯟꯖꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯔꯝꯕꯅꯣ ꯇꯥ ꯀꯨꯟꯖꯣꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯅ ꯂꯥꯛꯄꯅꯤ ꯇꯥꯗ ꯈꯪꯕꯤꯔꯕꯗꯤ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯇꯥ ꯀꯨꯟꯖꯣꯒꯤ ꯌꯨꯝꯁꯤꯕꯨ ꯀꯔꯝꯕꯅꯣ ꯑꯩꯅꯤꯅꯦ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯕꯒꯤ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦꯍꯦ ꯇꯥꯗꯒꯤ ꯎ ꯋꯥ ꯅꯤꯡꯊꯤꯅ ꯍꯧꯕ ꯆꯤꯡ ꯑꯃ ꯂꯩꯌꯦꯅ ꯇꯥꯏ ꯑꯗꯨꯒꯤ ꯇꯥꯗꯒ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯇꯥꯗ ꯋꯥ 100-500 ꯃꯊꯧ ꯈꯔ ꯇꯥꯕ ꯑꯗꯣ ꯇꯥꯗꯅ ꯀꯔꯤꯒꯨꯝꯕ ꯉꯝꯂꯕꯗꯤ ꯇꯥꯗꯒꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯀꯛꯂꯒ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯇꯥꯗ ꯑꯩꯅꯅꯦ ꯊꯤꯕ ꯖꯥꯕ ꯃꯈꯩ ꯊꯤꯔꯦ ꯋꯥꯁꯤꯡꯗꯣ ꯑꯃꯠꯇ ꯐꯖꯕ ꯌꯥꯎꯗꯕ ꯑꯗꯣ ꯇꯥꯗꯒꯤ ꯆꯤꯡꯗꯨꯒꯤ ꯋꯥꯗꯣ ꯈꯔ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦ ꯂꯥꯛꯂꯤꯕꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯀꯩꯒꯤ ꯌꯥꯔꯣꯏꯗꯨꯅꯤ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯈꯜꯂꯨꯗꯦꯅꯦ ꯑꯗꯣ ꯑꯗꯨꯛ ꯌꯥꯝꯕ ꯋꯥꯗꯣ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯁꯤꯡꯒꯤꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯁꯨꯝꯕꯅꯤ ꯇꯥꯗ ꯑꯩꯒꯤꯁꯦ ꯁꯤꯡ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯗꯦꯀꯣꯔꯦꯁꯟꯒꯤꯗꯃꯛꯇ ꯋꯥꯗꯣ ꯃꯊꯧ ꯇꯥꯕ ꯃꯩ ꯃꯃꯥ ꯑꯣ ꯃꯃꯥꯎ ꯍꯥꯏ ꯀꯩꯗꯧꯔꯕꯒꯦ ꯏꯄꯥ ꯄꯥꯈꯠꯂꯗꯅ ꯀꯩ ꯂꯩꯔꯒꯦ ꯀꯩꯅꯣ ꯅꯪꯕꯨ ꯊꯕꯛ ꯊꯤꯅꯦꯅ ꯆꯠꯈ꯭ꯔꯒ ꯇꯍꯥ ꯍꯜꯂꯛꯂꯤꯁꯤꯕꯨ ꯀꯩꯅꯣ ꯅꯪꯕꯨ ꯊꯕꯛ ꯊꯤꯕꯒ ꯑꯃꯠꯇ ꯆꯠꯇ꯭ꯔꯕꯣ ꯃꯣꯏ ꯃꯄꯥꯕꯨ ꯑꯁ ꯅꯣꯏꯒꯤꯅꯦ ꯋꯥ ꯈꯪꯗꯅ ꯋꯥ ꯉꯥꯡꯕꯤꯁꯦ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯊꯕꯛꯇꯣ ꯐꯪꯕꯗꯒꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗꯅꯦ ꯈꯪꯍꯟꯒꯦꯅ ꯂꯥꯛꯂꯤꯕꯁꯦ ꯑꯗꯣ ꯋꯥꯐꯝꯗꯣ ꯁꯤꯅꯤ ꯅꯤꯄꯥ ꯑꯃ ꯂꯥꯛꯑꯝꯃꯦ ꯅꯤꯄꯥꯗꯨꯅꯅꯦ ꯋꯥ 100-500 ꯄꯤꯗꯕ ꯌꯥꯗꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯆꯥꯎꯔꯕ ꯆꯤꯡ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯤꯅꯦꯍꯦ ꯀꯥꯟꯅꯗꯦ ꯑꯩ ꯋꯥ ꯌꯥꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ ꯂꯣꯏꯔꯦꯍꯦ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯅꯣꯡꯃ ꯐꯥꯎꯕ ꯁꯤꯡ ꯆꯔꯥ ꯑꯃ ꯈꯥꯏꯗꯕ ꯅꯪꯅ ꯋꯥ ꯌꯥꯜꯂꯨꯒꯦ ꯀꯥꯏꯅ ꯋꯥ ꯌꯥꯟꯕꯗ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯋꯥꯇꯣꯟꯗꯨꯅ ꯊꯥꯔꯛꯇꯅꯅꯦ ꯑꯗꯨꯃꯨꯛ ꯗꯁꯥ ꯇꯥꯅ ꯇꯣꯛꯀꯅꯤꯀꯣ ꯍꯥꯏ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯊꯧ ꯇꯥꯗꯕꯅꯤ ꯊꯕꯛꯁꯤꯡꯗꯣ ꯁꯨꯔꯨꯗꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯧ ꯑꯃ ꯂꯩꯕꯗꯣ ꯀꯗꯥꯏ ꯂꯩꯒꯦ ꯆꯠꯂꯣ ꯊꯥꯡꯖꯧꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯑꯣ ꯑꯩꯅꯦ ꯆꯤꯡ ꯆꯠꯇꯨꯅꯅꯦ ꯋꯥꯁꯤꯡꯗꯣ ꯈꯔ ꯇꯧꯗꯨꯅ ꯌꯥꯟꯁꯤꯟꯗꯕ ꯌꯥꯗꯦ ꯍꯌꯦꯡ ꯍꯪꯆꯤꯠꯄꯨ ꯋꯥꯗꯣ ꯄꯤꯌꯣꯏꯅ ꯍꯥꯏꯅꯤ ꯄꯩꯁꯥꯗꯨꯁꯨꯅꯦ ꯃꯥꯅ ꯋꯥꯗꯣ ꯄꯨꯔꯛꯄ ꯃꯇꯝꯗ ꯄꯤꯒꯦ ꯍꯥꯏ ꯏꯔꯥꯏꯕꯛꯅꯅꯦ ꯏꯁꯣꯔꯅ ꯏꯟꯁꯤꯜꯂꯛꯑꯕꯅꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯋꯥꯗꯣ ꯌꯥꯜꯂꯨꯗꯕ ꯌꯥꯗꯦꯅꯦꯍꯦ ꯏꯁ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯒ ꯍꯧꯖꯤꯛꯃꯛ ꯌꯥꯗꯧꯅ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯅ ꯈꯜꯂꯤꯁꯤꯕꯣ ꯊꯥꯡꯗꯨꯁꯨꯅꯦ ꯊꯧꯗꯕꯅ ꯀꯥꯡꯈꯔ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯊꯥꯡꯗꯨꯁꯨꯅꯦ ꯐꯦꯡꯗꯕ ꯌꯥꯔꯣꯏ ꯑꯗꯣ ꯃꯣꯏ ꯕꯕꯥꯅ ꯃꯊꯟꯇꯅ ꯑꯗꯨꯛ ꯌꯥꯝꯕ ꯋꯥꯗꯣ ꯌꯥꯟꯕ ꯉꯝꯃꯣꯏꯅꯦ ꯃꯤ ꯑꯃ ꯅꯦꯛꯄ꯭ꯔꯥꯏꯁꯨ ꯅꯦꯛꯇ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯑꯩꯅ ꯁꯒꯥꯏꯔꯦ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯅꯨꯔꯥ ꯐꯗꯤ ꯑꯣꯏꯒꯦꯅ ꯃꯄꯥꯟꯗ ꯌꯥꯟꯅ ꯊꯝꯕꯁꯤꯕꯨ ꯍꯥꯏ ꯅꯣꯏꯅ ꯈꯪꯕꯨꯗꯤꯅꯤ ꯃꯇꯥꯡꯗꯅꯦ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯒꯗꯕꯅꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯄꯩꯁా ꯄꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯕꯥꯔ ꯋꯥꯂꯥꯒꯤ ꯐꯤꯖꯣꯜ ꯑꯩꯅ ꯉꯁꯤ ꯁꯦꯠꯂꯤꯕꯁꯤꯅꯅꯦ ꯁꯤꯡ ꯈꯥꯏꯕ ꯑꯋꯥꯕ ꯃꯤꯒꯤ ꯐꯤꯖꯣꯜꯅꯤ ꯈꯪꯉꯕ꯭ꯔꯥ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯅꯤꯐꯣꯔꯝ ꯅꯥꯏꯒꯗꯕꯅꯤ ꯑꯁꯤꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤꯅꯅꯦ ꯑꯋꯥꯕ ꯊꯕꯛ ꯁꯨꯕ ꯃꯤꯒꯤ ꯌꯨꯅꯤꯐꯣꯔꯝ ꯈꯪꯉꯦꯗꯅ ꯀꯥꯟꯅꯗꯦ ꯋꯥ ꯉꯥꯡꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯊꯥꯡꯗꯣ ꯄꯨꯊꯣꯔꯛꯎꯅꯦꯍꯦ ꯉꯁꯥꯏꯗꯒꯤ ꯊꯥꯡꯗꯣ ꯄꯨꯊꯣꯔꯛꯎ ꯐꯦꯡꯒꯦꯅ ꯍꯥꯏꯔꯤꯕ ꯁꯨꯡꯄꯨ ꯍꯦꯛ ꯄꯨꯊꯣꯛꯇꯦ ꯃꯤꯒꯤꯅꯦ ꯋꯥ 100-500 ꯄꯤꯕ ꯍꯥꯏꯕꯗꯣ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯖꯤꯃꯥ ꯖꯥꯁꯜꯂꯨꯔꯕꯅꯤꯅꯅꯦꯍꯦ ꯁꯤꯡꯗꯣ ꯄꯤꯗꯕꯗꯤ ꯌꯥꯗꯦ ꯆꯠꯂꯣ ꯉꯁꯤ ꯈꯔ ꯌꯥꯟꯁꯟ ꯍꯌꯦꯡ ꯈꯔ ꯌꯥꯟꯁꯟ ꯍꯪꯆꯤꯠ ꯈꯔ ꯌꯥꯟꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯗꯣ 100-500 ꯐꯥꯅꯕꯒꯤ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯇꯝꯃꯨꯕꯩ ꯃꯁꯨ ꯇꯥꯗꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯃꯊꯧ ꯇꯥꯗꯕ ꯑꯁꯨꯛ ꯂꯥꯏꯕ ꯊꯕꯛ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯅꯍꯥꯟ ꯃꯈꯩ ꯀꯥꯟꯅꯗꯦ ꯊꯥꯡꯗꯣ ꯄꯨꯊꯣꯔꯛꯎꯅꯦ ꯌꯥꯝꯅ ꯑꯐꯕ ꯕꯤꯖꯤꯅꯦꯁ ꯀꯔꯕꯥꯔ ꯑꯃ ꯊꯣꯔꯛꯂꯕꯅꯤ
ꯏꯁꯣꯔꯅ ꯏꯟꯖꯜꯂꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯗ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯁꯨꯝꯅꯅꯦ ꯀꯔꯕꯥꯔ ꯇꯧꯕ ꯍꯧꯒꯗꯧꯔꯤꯕꯅꯤ ꯆꯂꯣ ꯆꯂꯣ ꯊꯥꯡꯗꯣ ꯄꯨꯊꯣꯔꯛꯑꯣ ꯆꯂꯣ ꯍꯩ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯥꯡ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯅꯅꯥꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ ꯃꯃꯥꯁꯦ ꯀꯔꯤꯒꯨꯝꯕꯅꯦ ꯋꯥꯗꯣ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤꯅꯦ ꯑꯩ ꯅꯪꯉꯣꯟꯗꯅꯤ ꯇꯥꯏꯅꯒꯗꯧꯔꯤꯕꯁꯦ ꯈꯪꯉꯕ꯭ꯔꯥ ꯑꯣ ꯄꯨꯊꯣꯔꯛꯀꯦ ꯐꯤꯖꯣꯜ ꯑꯁꯤꯒ ꯀꯔꯤ ꯍꯦ ꯃꯥꯜꯂꯗꯅ ꯑꯩꯅꯅꯦ ꯐꯗꯤ ꯐꯔꯥꯞ ꯑꯣꯏꯒꯦꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯋꯥꯏ ꯇꯧꯔꯕꯅꯤ ꯍꯥꯀꯠꯆꯅ ꯇꯣꯛꯎꯔꯅꯤ ꯋꯥꯗꯤ ꯑꯣꯟꯊꯣꯛ ꯐꯖꯅ ꯍꯧꯈ꯭ꯔꯦꯍꯦ ꯑꯩꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯆꯪꯗꯨꯅ ꯌꯦꯡꯉꯨꯗꯦꯅꯦ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯌꯥꯟꯕ ꯍꯧꯔꯒꯦ ꯃꯁꯤꯗꯤ ꯀꯔꯤꯅꯣꯅꯦ ꯊꯥꯡ ꯑꯁꯤꯅ ꯊꯧꯕ ꯋꯥꯠꯄꯅꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯩꯇꯕ꯭ꯔꯅ ꯀꯩꯅꯣ ꯊꯕꯛꯁꯦ ꯏꯝꯄꯥ ꯍꯦꯛ ꯄꯥꯡꯁꯤꯟꯗꯦꯗ ꯑꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯉꯁꯤ ꯈꯔ ꯌꯥꯟꯁꯟ ꯍꯌꯦꯡ ꯈꯔ ꯌꯥꯟꯁꯟ ꯇꯧꯅ ꯃꯄꯨꯡꯗꯤ ꯐꯥꯔꯅꯤꯁꯦ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯂꯨꯝꯕꯅ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦꯗ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯁꯣꯝꯗ ꯊꯦꯡꯖꯤꯟꯗꯣꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯗꯣꯝꯗꯅꯣ ꯃꯥꯏꯁꯦ ꯂꯩꯊꯣꯛꯇꯨꯅ ꯑꯁꯣꯝꯗꯩ ꯂꯩꯊꯣꯛꯂꯒꯦ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯅꯤ ꯇꯞꯅ ꯇꯧꯅ ꯄꯨꯅꯕꯒꯤ ꯇꯧꯔꯒꯦ ꯍꯥꯏ ꯃꯃꯥ ꯑꯣ ꯃꯃꯥꯎ ꯃꯤꯅꯅꯦ ꯋꯥꯅ ꯍꯜꯂꯛꯄꯁꯦ ꯃꯥ ꯈꯪꯗꯕꯅꯤꯅꯦ ꯃꯁꯦ ꯑꯣ ꯂꯥꯛꯑꯦ ꯑꯩꯃ ꯃꯣꯏ ꯕꯕꯥꯅ ꯑꯁꯨꯛ ꯌꯥꯝꯕꯁꯤꯡꯁꯤꯕꯨ ꯌꯥꯜꯂꯒ ꯄꯨꯔꯛꯂꯤꯕ꯭ꯔꯅꯦ ꯊꯥꯕꯨ ꯊꯥꯖꯗꯦꯅꯦꯍꯦ ꯍꯩ ꯋꯥꯗꯣ ꯀꯣꯟꯅ ꯉꯥꯡꯅ ꯂꯩꯌꯨ ꯂꯨꯝꯕꯅ ꯂꯣꯏꯔꯦ ꯊꯥꯡꯗꯧ ꯉꯛꯁꯝꯁꯦ ꯇꯦꯛꯄ ꯇꯥꯔꯤꯅꯦ ꯑꯃꯨꯛꯇꯪ ꯊꯥꯡꯗꯧꯅꯦ ꯑꯩꯁꯦ ꯊꯕꯛ ꯇꯧꯊꯣꯔꯛꯂꯕꯗꯤ ꯃꯆꯨ ꯇꯥꯈ꯭ꯔꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯅ ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯋꯥꯗꯤ ꯋꯥꯈ꯭ꯔꯦ ꯃꯃꯥ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯍꯛꯆꯥꯡ ꯑꯁꯤꯁꯨꯅ ꯃꯅꯝ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯑꯩ ꯏꯔꯨꯊꯣꯛꯎꯔꯒꯦ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤꯅꯦ ꯍꯌꯤꯡ ꯀꯣꯉꯥꯡꯕꯤꯅ ꯏꯁꯥꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅ ꯉꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯄꯨꯝ ꯑꯁꯥ ꯃꯅꯝ ꯅꯝꯃꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯏꯔꯨꯖꯊꯣꯛꯈꯤꯒꯦ ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯅ ꯂꯣꯏꯁꯤꯜꯂꯕ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯣꯏꯔꯦ ꯐꯔꯦ ꯃꯣꯏ ꯕꯕꯥꯁꯨꯅꯦ ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ ꯑꯣ ꯇꯥꯗ ꯀꯨꯟꯖꯣ ꯇꯥ ꯀꯨꯟꯖꯣ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯕ ꯋꯥꯗꯣ ꯁꯤꯒ ꯂꯩꯔꯦ ꯌꯦꯡꯉꯨ ꯌꯥꯔꯗ꯭ꯔꯥ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯀꯃꯥꯏ ꯇꯧꯕ ꯇꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯋꯥꯁꯦ ꯃꯃꯜꯗꯤ ꯋꯥ ꯑꯃꯗ ꯂꯨꯄꯥ 40 ꯇꯧꯅ ꯁꯥꯕꯤꯔꯣꯅꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯑꯣꯟꯊꯣꯛ ꯋꯥꯅ ꯌꯥꯟꯈ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯩꯈꯩ ꯃꯤꯉꯣꯟꯗ ꯕꯦꯔꯥꯒꯤ ꯂꯩꯕꯗꯨꯗꯤ ꯑꯗꯨꯝ ꯋꯥ ꯑꯃꯗ ꯂꯨꯄꯥ 40 ꯇꯧꯅ ꯂꯩ ꯑꯗꯣ ꯅꯪꯅꯁꯨ ꯑꯗꯨꯝ 40 ꯇꯧꯅ ꯄꯤꯔꯣꯅꯦ ꯕꯥꯟꯗꯣꯔꯁꯤꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯕ ꯐꯪꯕꯗꯦ ꯍꯨꯏꯁꯤꯡꯁꯤꯅ ꯈꯣꯡꯕꯁꯦ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯣ ꯇꯥꯗ ꯂꯨꯄꯥ 40ꯗꯨꯗꯤ ꯈꯔ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩꯁꯨ ꯋꯥꯗꯣ ꯐꯅ ꯌꯥꯝꯅ ꯂꯧꯕꯅꯤꯅ ꯈꯔꯗꯤ ꯇꯥꯔꯣꯅꯦ ꯇꯥꯗ ꯈꯔ ꯇꯥꯔꯒ ꯃꯃꯜꯗꯣ ꯍꯦꯛꯇ ꯄꯤꯖꯔꯒꯦꯀꯣ ꯇꯥꯗ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯧꯈꯤꯒꯗ ꯂꯩꯌꯦꯕ ꯍꯣꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅꯅꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯑꯃꯒꯤꯁꯨ ꯀꯥꯏꯗꯕ ꯑꯗꯨꯝ ꯌꯦꯡꯉꯒ ꯄꯤꯔꯣꯅꯦ ꯄꯩꯁꯥꯗꯣꯀꯣ ꯑꯗꯣ ꯁꯦꯟꯐꯝꯗꯣ ꯇꯥꯗꯒꯤ ꯑꯦꯀꯥꯎꯟꯗ ꯃꯣꯕꯥꯏꯜꯗ ꯍꯦꯛꯇ ꯖꯤꯄꯦꯗ ꯀꯥꯞꯁꯤꯟꯖꯔꯒꯦꯅꯤꯀꯣ ꯇꯥꯗ ꯍꯣꯏ ꯌꯥꯏ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯒ ꯍꯦꯛꯇ ꯀꯥꯞꯁꯤꯟꯕꯤꯔꯣ ꯑꯗꯣ ꯃꯊꯪꯒ ꯀꯔꯤꯒꯨꯝꯕ ꯋꯥ ꯃꯊꯧ ꯇꯥꯔꯕꯁꯨ ꯍꯦꯛꯇ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣꯀꯣ ꯑꯇꯣꯞꯄ ꯀꯅꯥꯗ ꯑꯃꯨꯛ ꯊꯤꯔꯨꯔꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯑꯃ ꯀꯔꯕꯥꯔ ꯇꯧꯅꯔꯒ ꯂꯣꯏꯔꯦꯗꯅꯀꯣ ꯍꯥꯏ ꯀꯨꯟꯖꯣ ꯅꯪꯕꯨ ꯁꯤꯡ ꯌꯣꯜꯂꯦꯅ ꯇꯥꯏꯅꯦ ꯏꯅꯦꯅ ꯆꯨꯝꯕ꯭ꯔꯅꯦꯍꯦ ꯑꯗꯣ ꯅꯪꯒꯤ ꯄꯩꯔꯤꯕ ꯁꯤꯡ ꯃꯌꯥꯝꯁꯤꯗꯒꯤ ꯁꯤꯡ ꯈꯔꯇꯪ ꯏꯅꯦ ꯂꯧꯒꯦꯍꯦ ꯑꯀꯪꯕ ꯍꯌꯦꯡꯅꯦ ꯎꯁꯣꯞ ꯑꯃ ꯇꯧꯒꯗꯕ ꯂꯩꯅꯦ ꯁꯤꯡ ꯈꯔ ꯃꯊꯧ ꯇꯥꯔꯦꯅꯦꯍꯦ ꯌꯥꯅꯤ ꯏꯅꯦꯅꯅꯦ ꯁꯥꯏꯀꯜꯂ ꯊꯦꯂꯥꯂ ꯀꯩꯅꯣ ꯍꯦꯛꯇ ꯁꯤꯡꯗꯣ ꯂꯧꯕꯒꯤ ꯂꯥꯛꯄꯤꯔꯣ ꯀꯔꯤ ꯅꯨꯃꯤꯠꯀꯤ ꯃꯊꯧꯅꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯀꯤ ꯃꯃꯥꯡꯗꯅꯦ ꯁꯤꯡꯁꯦ ꯍꯦꯛꯇ ꯂꯧꯕ ꯂꯥꯛꯄꯤꯔꯣ ꯏꯅꯦ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯀꯨꯟꯖꯣ ꯅꯪꯅꯅꯦ ꯁꯤꯡ ꯄꯤꯕꯩꯗꯃꯛꯇ ꯏꯅꯦ ꯌꯥꯝꯅ ꯍꯔꯥꯎꯏꯍꯦ ꯑꯩꯅꯦ ꯊꯋꯥꯏꯁꯦ ꯋꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯎꯁꯣꯞ ꯑꯃ ꯇꯧꯅꯦꯅ ꯂꯥꯡꯁꯤꯜꯂꯨꯔꯒꯅꯦ ꯁꯣꯏꯔꯗꯔ ꯀꯩꯅꯣ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯋꯥꯔꯨꯔꯕꯅꯤ ꯐꯔꯦ ꯅꯪꯅꯅꯦ ꯁꯤꯡꯗꯣ ꯄꯤꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯏꯅꯦꯅꯦ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯂꯒꯦꯀꯣ ꯑꯗꯣ ꯄꯩꯁꯥꯗꯨꯁꯨ ꯁꯤꯡꯗꯣ ꯂꯧꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯄꯨꯔꯛꯑꯒꯦ ꯆꯠꯂꯦꯍꯦ ꯀꯨꯟꯖꯣ ꯏꯅꯦ ꯆꯠꯂꯦ ꯁꯤꯡꯁꯦ ꯍꯥꯏꯒꯨꯝꯅ ꯅꯣꯡ ꯑꯁꯦ ꯇꯥꯁꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯒꯅꯦ ꯁꯤꯡ ꯑꯀꯪꯕ ꯈꯔꯗꯣ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯑꯇꯣꯞꯄ ꯀꯅꯥ ꯁꯤꯡ ꯂꯧꯒꯗꯕ ꯂꯩꯔꯁꯨ ꯌꯣꯟꯕ ꯌꯥꯒꯅꯤ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯨꯛ ꯆꯠꯇꯨꯅ ꯆꯤꯡꯗꯅꯦ ꯁꯤꯡꯗꯨꯅ ꯂꯧꯁꯤꯜꯂꯨꯈꯤꯒꯦ
Kananune ahal oirabi hanubi asibu taaduna leiribasibu hiplibra natraga wanthaduna taaribra tawrisibo kauduna amutang yenge kanamsu udine tawrisibo jinga sida amutang masidi kauduna hawdokduna amutang yenge kanamsu udine tawriste ima ima bu kananu karino hiplibra natraga wanthaduna taaribra se aine hogatpige se hoglo tap tamna tawna hoglo ima bu kanano suklabu umangasda mathanda kamaina lerimlibanu kanaga la ibanu ima bu aine thandani ne aishune sing asida sing sanba lakpani ising khorang manbadagi wanthaduna tabani isana nungshirabadi iman ising sa khomamtang bitauba kadaidagino ising ne thiraga amutang puroba imane ising khorang bana loirihi isani dharma ma oini hoi aine ising pudun lake imang hakta ngai biramo waswana aina aswana ising thiuraga ising di maphamas da leramlena aidum hana thakhige ising se khorang bana kalak se thangba phawba ngamdre ising se mutang kallaga chakhom chauna puk thanam tang thakkhige kanano mafam asidagi aigi ayaba yawdun ising thakki haina tawribadu nathawai du mangning bran he kanano ni aingonda chairaklibasu kadaidanu masaksu ude tawriba kanano ni kanano zgidupo karigino nangna aigi ayaba yawdana pat asidagi ising thakki haina honaribade nangna thawai du mangning branang hausmak mafam asi thadokduna satko natrabadi nangna thawai du mang batari aduga ising thakki hairagana aina hangba wahang kharagi paukum nang piba tabani aduga ta mafam asidagi ising thakpa yagani karigumba ngamdaba tardi aina nangbu ising asigi manungdagi namsallaga nangbu hatka doribani aina karigumba ising ase puduna satpa tarabadi imadu ising khorang mankhidana siba tari sangi phare sire phare ising di puduna imafam asidagi hallaroi phare wahang asigi paukumse karino haiba isu yengagi hera aisu paukhong sanbida fast tari mi kaino aduoidi wahang hanglage ubadi yaba aduga khutna sokpadi yadaba kari posakno hayonge haujimak hayo nangna karigumba wahangi paukhum piba ngamdrabadi aina nangbu ising asidi namsanduna hatka doribani ubadi yaba aduga sokpa yadaba haiba kari potpu oiga doribano torisibo aina yamna chingnaba ama leire akhoigi mamana yam toino ingonda haiba ma aina nungaiba mang ama manglamin he paisa paira mi kaina hairadi mana obadi yaba isu oredaba adugumba wado taningdi haina he ingonda ngangbado mana hangliba wahang asigi paukumse mang oiba tare aina khanmada phari wahang asigi paukumse mangni khumduna mutang yenglage chumlabra haiduna hera mangni mangda uba thabak ngaidi awoibadi oiba yade adubu ubadi yai nangna hangliba wahang adugi paukhumdo mangni chumlabra mangdadi aikoina ubadi yai adubu mado sokpa amadi mafam aduda aikoina satpadi yade sumlabra aina hairiba wahang asigi paukhumase chumle nangna wahang asigi paukhum sumna pirabanina nang hauzik pat asidagi ising thakpa yaragani mato asum tawduna hairiba kunju haiba nipa aduna hingsabi aduna hangliba wahang adugi paukhum adu sengna piduna ising adu puduna laklami ai asi umang asibu kolibi laimbini aina nangi sang yingi haiduna nangonda pat aduga thabani pat aduga hingsabi le haibasi ai khangi nangna isang thauna leina ising adu puraktuna ingonda pithakpagi damak ai nangonda karigma posak ma pigi hairiba posak asi nangna yumda puduna luna sana mabu seba taw yenbi asigi matingdagi nang soidana nongodi nangi awabado kokpa haibadu oigani ko asi hairam laga hairibi umangbu kolibi lairimbi adu mafam adudagi mangkhirami kunju hariba nipa aduna yenbi adubu yum aduda puduna laklaga umang aduda thokiba thodok wathok khudimak hairibi magi nupi aduda wari liduna tahanki matam kharani leiraba matungda hairibi yenbi aduna yerum koklami magi nupi aduna urami madudu yenbi aduna sanagi yerum ama koklami haibadu
मागी नुपी अदुना मागी मपुरोइबा अदुबु कन्ना कौदुना हाइरिबी येनबी अदुगी मरमदा वारी अदु लिरम्मी सनागी येरुम अदु कोक्लबा मतुंगदा कुंजु अमदि मागी नुपी अदु यामना हराउरम्मी मखोइना वारंबा अदु सनागी येरुम अदु फंगबदगी अवाबसिंग अदु कोक्लनी खल्लुबदा मतै मनाव अनि अदु यामना हराउरम्मी मतंग असदा वारी असलोचनजरगी मथंगदा अनौबा वीडियो कया अम पुदुना लाक्सेगी येंगबिरिबा ख्वाइकी बिक मयामना चैनल असिबु नुंशिबिरबदी चैनल असिबु लाइक एंड सब्सक्राइब तौबिरमु।